Kainone ngasi je ai nongma kanau kitang nuaite na gi Jnims ta gi agi throat check tong sage laksa bani tawuta boy ne hek samakanda uriba miyam se akoi miyam na public na soy bisna sade akoi gi haiba Jnims ki management team masi yam weak oiba aibadi corona matamda paliba BJP government asina akoi gi thabal chongbodana corona lei chongandaba tai kumai rau chau koi maitai gi oiba chau bobo chau numita chau ting kababo thingiba timing asida akoi gi jaga jaga khuding da corona di leiba aduga akoi na si yengbiyo mayam ko mayam yengbiyo ai sing asai digi haijari ne ai ai gi komna lepsa ge na dum jabane adugu pa leite mi masing yamba leitaba mayam ai ju ai gumba leitaba mayam government hadi government hospital asida laing ba laksari ni ko ado sida akoi na hajining edi public akoi budi hoi rules and regulations je follow tawjaningi tawjaning sung akoi gi jaga je mafam je chillagadi layakagadi follow tawbasung amde haiba akoi gi sigumba yamna weak oiba management ja koi gi mari lainaba haibadi Jnims ki authority na koi gi mapanda security guard ama thamlaga koi gi limited yamna limited oiba people khatamak manungda thazillaga yamna SOP ngakna follow tawga chalan ba yaba id adugumba queue je lepa yaba ne loina na akoina aina angsi sida entry tawja paje 9:30 ko 9:30 kitang helap le ngani exactly the haibang amde before 10 days the yawja pane almost 10:30 da ka doe price about the counter je aina ngasari le pise mi masing yan handa de counter mi masing kya thamano angde counter di akoi makal le counter 1 2 3 4 5 abam le counter mai manga le je counter kamba work to ino koi khamsu re aduga hai je mayam jule khambiang gani koi na jaisa mayam tang mot video ne sumi koi je yawi sumi chat tre ka yasoba le no kham tre ko koi ju leitabagi sale mandabagi upai leitabagi koi sil lak sabane koi ju lak karo pati or magati private hospital da nong ai ne ngambi ai ado leitaba koi ki su na khanbiaga hai ba mai leina ba amadi government da hai ba koi gi SOP ngak na ba amadi hai ba Jnims ki management je sikatang yengjin bina hai duna mai leina ba singi mai puning sing sinjari thank you hagatri ai kanon ta hayoge habati so uraba Jnims ki denten college ma lerga sido OPD kari jino mafam sido OPD hangi je asonga tum hangbi ba yadabra asonga mirang kadra le hore ka mayam hangdra adu mafam theda kulab theda ka nuti ji tike ko akoi sahiu bumanga surba koi bu mafam sida nganam nam jibu karamba mongno masibu medical department gi natraka karamba department ya soibra habdo manipur gi simge gi kunin chinjari ado mangne na hajabdo koi public singje like koi corona na matam corona na marm orga financial crisis mayam je thongna rabang atani economically loimak socha rabang atani hai basida government na miyam gi government habdu mayek seng na takpining ba oigadi asigumba asoiba kaya lei base si yargadi yengsin bio haiduna koi mari na basingi maike degi morning sing jari thank you amkazan na thagat sari